Masagi Chahi Taraganithu surabi nupi masa rep tauraga u pambi amadagi thauri yansilaga thamlamba maheiroi taret fakre ngasi Mars ki tang mangada Manipur top channel dagi Assam gi Biswanath district ta supnagi masagi Chahi Taraganithu da ngai ribi nupi masa amabu rep taubagi amasum khatpagi dama class 10 gi board examination thariba maheiroi nupa masa taret nomaijing numita fare haina police na phungdokre nupa masa sing aduna nupi masa adubu rep taraba matungda hatlaga u pambi amagi mathaktagi thauri yansilaga thamnomkhibane tamthiraba thaudu adu Guwahapur police station gi manungsana leiba sakala khungangda irai numita thokhibani haina makhuna haiki senior police officer amana pawgi agency PTI da phungdokpada makhoi loinamak high school living certificate examination thariba miphat ta angang sing adu police na phadana ba sienduna leirakhibane adubu Kona police team amana fare haiki examination adu loiraba tungda thaudu adu da scenery bana ha sing adu nupi masa adu bu party ama sinnabagi mamingda yum amada lakna ba kokhi ama su mafam adu da mahaku rep tawkhibani haina senior police officer adu na haiki nupi masa adu hokhiba irai numit ki numidang da rep tawkhiba oigani haiba singnaba lei makpu rep taroba tungda yum adugi manakta leiba umang amagi u pambi amadagi thauri yansilaga thamnamba oigani haina senior police officer adu na makhataki nupi masa adugi haksang adu mathangi numit thangjada u pambi amada thauri yalaga lerama thengna khibni hainasu pauksi asina phungdorakli